ꯃꯀꯟꯒ ꯀꯂꯦꯖꯥꯒ ꯉꯧꯊꯒꯦ ꯉꯁꯤꯗꯤ ꯃꯩ ꯆꯠꯂꯦ ꯃꯀꯟꯒ ꯀꯂꯦꯖꯥꯒ ꯉꯧꯊꯒꯦ ꯉꯁꯤꯗꯤ ꯃꯀꯟꯅꯗꯤ ꯈꯔ ꯌꯥꯝꯃꯦ ꯈꯔ ꯀꯛꯊꯔꯦ ꯃꯦꯗꯤꯌꯝ ꯁꯥꯏꯖꯇ ꯈꯔ ꯃꯆꯜꯒꯩ ꯁꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯐꯗꯤꯒꯣꯝ ꯐꯗꯤꯒꯣꯝ ꯎ ꯃꯣꯔꯣꯛ ꯃꯔꯨ ꯃꯔꯥꯡꯈꯩꯗꯤ ꯅꯥꯀꯟꯗ ꯊꯝꯒꯦ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯟꯅ ꯉꯧꯒꯦ ꯃꯩ ꯊꯣꯛꯂꯛꯑꯦ ꯉꯥꯏꯔꯦ
맞추고 싶은 답장이 가장 뭐로 김마히로 그리고 चल लगे
不急，按严个。好嘞，没做的。好的。